Hello, nungsijaraba ichil nausing ngasi iramda Manipur sida leiriba nungsijaraba meitei ichil nau khudingmata kaigumba wafam amatang share tawjage madudi ngarang amasung ngasi ahing lonaba karakta thokiba thodok habadi Central Force CRPF ani laikidaba amasung ani na injure tawkiba adugi matangda location apetang geographical structure do mayam tang share tawjage aikoi asina loktak mayamda khangnaba share tawjage si loktak patne aduga asida asisina aikoi national highway ne aduga ngarang thokriba thodok asina national highway dagi asum changaga asi local ni aduga ngarang thokriba thodok asina second ARB ki campus ne ase aduga ngarang thoiba thodok laikhitriba aduna asi mafam asidane sida haibadi mafam asida asi church ni ko asi last fencing ni mafam asidane ngarang thokriba thodok ase thokriba ga mari lenana mayam da ina share tawjane ba maru eba mafam di atay mata nate haiba nakala sida asigi muneng view ko ma'am asi second ARB campus leire sina kana chaliba si black topping ni koila road ne lambi yam nungai aduga asi koila road asida leiriba asi sik regiment ni ko sida leirise aduga mafam asida leiriba adi saisina kuki militant sing lebham ne kitang picture jaraga yang hajra ke si kuki militant sing na leirisina saidane bunker saraga leisina ko chawrak rapli hajabane ma'am da aduga sik regiment leirisina sidane makhona deploy tawrisina asigi range sidane ko si pareng sida si mathakana kuki militant sing asi pareng sidana sik regiment sing deploy tawbane aduba hairiba Central Force Army sik regiment deploy tawriba mafam asi lanthara aga ngarang ehing sida amtang yeng ko ma'am ngarang hingi tawri thodok se sida sik regiment deploy tawwe sida kuki militant sing leiye kuki militant sing na sik regiment sing power laga asida leiba location sida ngarang attack tawribase haibadi asigi asida hanba ani du shut down tawbane adu asi church man with grenade laksalaga ani enjoy tawbane adu itaragadi Central Force masida leina kuki militant sing na asukla pa distance kuma attack tawwe adu su mafam asi full arm da leini second ARB personnel mayam leini CRPF personnel mayam leini asai sa makoi kahani lam hendana ki dana power leibagi haitare ko laage attack tawini adu itaragadi maranakpada leiriba village sing haitare ko akoi structure geographical structure jam tangin minase asi valley area ne ko asi valley area ne roughly examine ma'am asi dong tadi waro bino valley area sida makoina Central Force ti singkhong ayamba loinamak Central Force ti loinamak deploy taw leirangani ne khanjai asmaina adubu deploy taw taraga sungarang deploy taw na ngarang tawrmi basi second ARB campus tane full of arms tane leibam pham da changa ka tawise adu itaragadi anakoda leiba khunsing asidi attack tawr oi haningai leite Maramaduna nungsijarba ilecha singda ngasi aina haijani ba si ate mata nate Central Force leilena Central Force ta attack tawre Central Force ani leikhidre adu su nong kanna chuba nong sit kanna chuba matam da ne ko ahing du dane aduna bom pokhai makhol su ta de hai nong khabe makhol su mukta haude leikhidre adu duna aikoi Chingya sida nakna leibiriba aikoi meitei ichil nausing kitang chection leibinaba fagadra ina khanjai maramdi hanjan hai aduna su waro binu Central Force amana chingkhong ngak leire adu Central Force power laga second ARB leiriba haibadi second ARB campus ta ARB personnel mayam lei CRPF mayam lei full of arm ne leije adu attack tor khata CRPF ani sirine aduga ani amna enjoy toina adu targadi khulai paidaba civilian sing leiriba khunsing asidadi attack tor podo khar line thokani because karigino hai targadi mayam da mek sing hajadragu mayam hena khangbirabani haibadi aikoi leiriba lenga asina tukimati yam kupsana chection yengsin bibagi aikoi hauji phang na tungdo ki ba ma phawe ase praja maramaduna mayam da share tawjare se chingkhong nakna leibiriba chilinaw sing aikoi baji kitang chection leiba yam phagadra na khalle maramaduna hena chection na budi leibirangani adu itaraga su extra oina ngarang thokhiba thodu adu mari leina na mayam puning chingsinjaraga chilinaw sing kitang chection leimya se abase mayam phanda thamjani ba phamadani